Achumba wayel fangdrifaoba IDP sing masagi yumda hanjinkhiroi haina kangpokpida khongjang changsinkh. Central leaders singna rehabilitation gi thorang kaya laukthorokpaga loinana Manipurda mahusagi phibam hanjinhanabagi thorang kaya lokhalabasu kangpokpida district ki oina internally displaced person kaya na Achumba wayel fangdrifaoba masagi yumda hanjinkhiroi haina khongjang changsinkh. Kangpokpida district ki internally displaced welfare committee KDIDWC gi lising makada IDP singna kangpokpigi champhai subdivision da leiba kaithel manbi military colony da khongjang changsinkh kibaga loinana Achumba wayel fangangadabani haiba kholau kaya lauki. Justice for IDP haiba play card sing paiduna khongjang changsinkh kiba protesters singna IDP sing khunda leita anabagi thorang lokhutringaida Achumba wayel hana fangananaba manung mapan phauna uba ngamba thorang lokhutkadabani. Lenga ki maike degi tongan bu wafam kaya laukthokrabasu IDP singi maru oiba issue thabak to onthokpa leitri. Direct benefit transfer DBT na chingba mapung phana paikhattabaga loinena angang sing mahi masing tamnanba thorang lokholakpa leite. Ana layangi lamda mapung phana khudong chaba phangandabaga loinena IDP registration tawbagi matangdasu asoiba kaya marum leiri haina phongdoki.